Manipur ke Governor Ajay Kumar Bhalla amasung mahak ki loinabi Jyoti Bhalla na Khonghampat leiba State Orchidarium da Heirangoi Pambi ki Chara Thaduna season asigi Plantation ki Thabak thouram Houdokkhre Manipur lenga ki Forest Department na senaraga thamliba Khonghampat leiba State Orchidarium da Governor Ajay Kumar Bhalla amasung mahak ki loinabi Jyoti Bhalla ki khongchet adubo Manipur lenga ki Principal Chief Conservator of Forest Anurag Vaspai amasung Department asige atay mukok thongba officer kaya na taram na okay makoy na mafam aduda hek thongbaga season asigi uwa thabagi Thabak thouram sing Houdokpa oina Orchidarium asida Heirangoi Pambi ki Chara sing thaki Heirangoi asi chabiyaba uhay panba khaknatana ecology amasung cultural gi value chawna yawba Pambi makhal amani Heirangoi Pambi ki Chara tharaba matungda Governor amasung mahaki loinabina State Orchidarium gi akoybada ngaihak chatuna mafam aduda hawbal lay amadi mutki kadawriba orchid Pambi gi makhal kaya sing ado hakthing nana yengki loinana orchid display house amasung ground orchid plot ki pibam su yengshin ki khongchet adu ge saruk ama oina Manipur lenga ki Forest Department na puthokpa Orchids of Manipur haina mingthonba film amashu Governor amadi mahaki loinabin na midyeng taki loinana Central Forest Division na puthokpa Langol Reserve Foresta kaming kulgi kunja sing na mahausyagi fazaba amasung hanjil hanbagi film amasung yang hanki film sing ado yeng laba matong department na paikhalak liba Thabak thouram sing governor na thagat pafong do pagaloy na Manipur sen batung na asigumba khongthang sing paikhat na ba governor na mari lay na ba sing da pawtak piki